Kuki singna yellow furup singda landanak paleptre. Konsa khulda liang mai Naga gi khunja kaya kuki singna furamle. Kangpopi district ki Leimakong police station gi manung sanba konsa khulda lamgi wahogdagi yellow furup oiriba liang mai Naga gi miyoi kaya kuki singna furamle. Lamdam masigi yellow furup singda kuki singna landarak paleptre. Thaudo singa si nungthil pung bharo makhairom tabada thokhibani kuki singna fubadagi soglaba konsa kholgi village chief Emson abonmai sahi yankhai manga apokpa laikhidaba alempu abonmai amade khulasigi chairman Adam diri namai sahi nifu manga apokpa tombok diri namai ne Kuki singna tamthina furam badagi soglaba miyoi ani ase rim hospital da pukhatuna laikhanakhe soglaba miyoi ani ase central security force singna ngak selaga imphal tamna purakhibani haire Bawasina hai thogdosi kuki gi miyoi sani rom henbarom na ikhang khangogdana sangsilaktuna konsa khulda khundariba liangmai furup ki khunja singna yum sanabagi damag lamtu semlingai da attack tawrakhibane kuki sine attack tawrakhiba aduda khunja tara rom asopan nangkhibani tamthina soglaba konsa khulgi se village amadi chairman asi makhata na treatment gi damag rims hospital da laikana duna leire thogdosi thogle haiba paw fangbadagi central security force na sangsinduna irang adu laksinna bahonakhe ukhul times the phong pauna hai thaudo du konsa khul village authority na akan bamong da condemn tawragli authority asigi maikai dagi ASI kamjin wifi thabak dagi suspend tawgadabani sab sabal logi oba thabak yaudana konsa khul area da curfew hekta thamjin bagi dama kangpopi district magistrate Mahesh Chaudhur gi mathakta disciplinary action logadabani kuki singna faduna pukhiba kunsa sing athubada thigadabani loina na district asigi administrative official sing amasung militant elements sing gi marakta lainariba mari asigi matangda high level inquiry tawgadabani haina demand tawragli rims laikana duna lairiba miyoi ani adu yangsinba lakhiba rongmai Naga council Imphal gi vice chairman Athon ganmaina paumi singda hai wakal khanthaba ngamdaba amagi matogum kuki furup singna itattatana khut tharaktuna laman khumbagi phibam da laklabadi pamdaba asoba lanja amar thoglakpa yabagi phibam da lakani pamdaba thogdok sing thoktringai mamangda wakal khanthaduna lephobana sumgani loinana mamangda sungasigi thogdokum anirak ahumlak thokhaba laikhrabane laimin chaminabani haiduna tawdana ba warning kaya tawkhibasu laikre adubu makhatana amuk tawraklabadi pamdaba thogdok sing thoglak hainingai leite hauji iramda masida thogliba furup anigi lan asi khara nemthabagi mami taraklaga nahongna amu haurakpagi mami tarakpa asi yaningde loinana rongmai Naga council gi maikeidagi ngasigi thogdok asi akanba mongda condemn tawi haiba wafam thamke amaromda social activist asang kasarna yangsinba lakhibada hai kuki singna sathar leba thogdong asi yellow furup oiriba Naga pumna makta singna rakpani Manipur da hauji oiriba phibam asigi manungda kuki singna irang asi chauthokhanna naba sinbani makoina sathar leba thogdong asigi manungda kari karamba aronba agenda leibano haiba sukhangde asigumba thogdok asi matungda amu hanna tawbiganu thawong asimang Naga singi customary law amadi Naga miyam gi mayoktani athuba matamda thogdok asigi matangda wari sanasi rims laikana duna leiriba liangmai Naga gi asokpa ani asibu kokomai gi convener khuraijam athauba yaungna thomi kayana yangsinba lakhi Delhi da Meitei amadi Kuki CSO sing ahanba oina wari sanakhre April gi aroiba sayol da makhata na wari sanakhigani source Manipur da haukiba kumjali singani kulhumdoi gi me ahumdagi hauraga thokliba irang asigi matungda ahanba oina ngasi New Delhi da Kuki gi tongan ba CSO singi mihu singa amuko amadi Fox gi mihu singa wari sanakhre Ministry of Home Affairs na sinduna ngasi New Delhi da pangthokiba mifam aduda amuko gi oina hauji president oina thaupuriba PS Nando Luwang hanagi president Ito Tongbram amasung advisor Dhanarbi Laisam na sarug yari Fox gi oina president in charge BMI ma member Chandra Kumar amasung James Sapam na sarug yakhi Kuki singi tongan ba CSO singi miyoi sing nipan sarug yakhi hairiba nipan adugi manungda miyoi tarungna Kuki jo council dagini loina na miyoi anina jomi council dagini haire MSA gi maikeidagi AK Misra na lusingba official ahum sarug yakhi maduda IB gi joint director Rajesh Kambal su yaukhi Manipur lenga ki maikeidagi na chief secretary PK Singha amadi additional DGP Asutosh Singha na sarug yakhi
Presna phangba paugi matungi na ngasi ayuk pung 12 tabadagi hauraga nungthilgi pung 4 fawa chathakiba mifam aduda tonga be hiram taruk ta mapung oina khana nei nakhi hairi ba hiram taruk adudi nakal animang na atopa furuki miyosingbu tathi tawoina yengba lepa amadi makhata na pamdaba thodosing thogalakpa singi mathakta action lokhatpa lona yadaba khulai sing he na pikhat hanana ba governor gi thoksil adu sogat minaba national highway singda chasok chasin tawbada ayet apan pidana ba nakal amin animang na hona minaba lanjengna duna lairiba singma gi magi mayum singda hanjil hanba lengang na paikhalapa thoksilda nakal animang na sogatpa irang asina maram oiraga saukhat thaurangi lamda sotha hoba sing adu mengkhanana governor na appeal tawba amadi nungaina daba khudima MSA yaungna punna ta thokta sin tawna duna wari sin purongna ba hona minapa haibasine Pausina makhata na hai MSA na nakal anigi wafam singdu taraba matungda ahanbagi oina solution gi lambi yatpa hauba oina mathakta piriba point taruk aduda mafungfana khanaba wafam ama MSA gi maikai digi puthokhe Maduda Kuki Zogi representative delegate singna yaningdaba amadi mapung fana cooperate pidabadagi AK Misra amadi MSA gi official sing adu pena khidre hairi wari sanaba asida saru yanabagi dama kokomi da su pau pirakhi adubu kokomi gi oina di mihut amata sakhidrabani haukiba sagol se numita pangthokiba Lok Sabha session da Home Minister Amisa na Manipur gi matang da wafum kaya thamkhibani loina na irang asilaksin na ba Meitei amadi Kuki gi mihut singa unaduna wari sanari loina na tongan na unaduna yamna kanna honari masina maram oiraga haukiba tha mari sida Manipur da misi minagi thodok thokidrabani haina sumakha takhi si dongel na laukiba thodangbu NBN na thagatpa phongdokre Manipur gi luraba matam sida thadau furuki IPS officer Christopher Dongel na Manipur Police Housing Corporation gi managing director oiringaida laukiba thodang simu thagali haina Manipur gi hanagi chief minister nongthomba birena social media da thadoropa paw amada hairi hanagi chief minister N Birena magi Facebook account da thagalapa post da hai thadau furuki IPS officer Christopher Dongel si kumjali singani ga taraga nipan gi August 3 dagi Manipur Police Housing Corporation gi managing director oina thaupu hokibane mahangna from asidagi pothadringaida imphal da leiduna Manipur gi luraba tanja sida masagi mathau pangthokduna lakhi mahangna mahaki tawpham thokpat mathau sing mapung fana tawkhe Officers in the Paikalamba Singthaningai or Tabak Singdi, Sangai Ethnic Park, Manipur Police Headquarters, Olympian Park, INM Memorial Complex, Singi District Sing the Paikaliba, Ima Singi Kaitel, Churasampur Medical College, Mayang Khangi IIIT, Amasung, Senapati the Paikaliba multi-level park na Singbakayasine. Mahaki Masak Tokpa Togdang Sing Police Officer Ama Oina, Miyangi Togdang Lauren Bakayasina Housing, Stacey the Kanglup Anigi Marak the Toliba Togdosing Asi, Wakal Tamina Dune Ingsik pa purak pada mating oigani haiki